ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯔꯦꯇꯔ ꯑꯕꯣ ꯅꯤꯡꯉꯣꯝꯕꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯁꯤꯗꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯤ ꯑꯗꯨꯃꯛꯅꯤ꯫ ꯁꯛꯅꯥꯏꯔꯕꯤ ꯑꯏꯕꯤ ꯑꯔꯣꯖꯥ ꯊꯣꯛꯆꯣꯝꯒꯤ ꯅꯍꯥꯅ ꯃꯐꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯌꯥꯝꯂꯕ ꯃꯤ ꯃꯌꯥꯝꯅ ꯄ꯭ꯂꯦꯟ ꯄꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄ꯭ꯂꯦꯟ ꯑꯗꯣ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ, ꯆꯥꯡꯗꯝꯅꯅꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯦꯀꯣꯕ ꯌꯥꯝ ꯏꯪ ꯇꯞꯅ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯄꯥꯛ ꯈꯨꯔꯗꯨꯅ ꯂꯩ ꯄꯔꯦꯡ ꯄꯔꯦꯡ ꯍꯨꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯔꯤꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯣ? ꯃꯇꯣꯝꯇ ꯈꯟꯖꯩ, ꯃꯄꯥꯕꯨꯡꯅ ꯁꯤꯑꯦꯝ ꯑꯣꯏꯕꯩꯔꯥ? ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯕꯤ ꯃꯥꯏꯊꯣꯡꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯃꯥ ꯔꯥꯅꯤꯅ ꯅꯨꯡꯁꯤꯅ, "ꯊꯣꯏꯕ." ꯖꯦꯀꯣꯕꯅ, "ꯃꯃꯥ." ꯔꯥꯅꯤꯅ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯃꯃꯥ ꯃꯆꯥꯗꯣ ꯀꯥꯔꯗ ꯇꯣꯡꯃꯤꯟꯅꯔꯛꯏ꯫ ꯏꯁꯀꯣꯔꯠ ꯃꯌꯥꯝꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯔꯛꯏ꯫ ꯂꯝꯕꯤ ꯑꯗꯨ ꯑꯣꯟꯅꯔꯞ ꯇꯧꯕꯗꯨꯗ ꯖꯦꯀꯣꯕ ꯇꯞꯅ, "ꯃꯃꯥ, ꯀꯥꯏꯗꯅꯣ?" ꯔꯥꯅꯤꯅ, "ꯑꯦꯁꯦꯝꯕ꯭ꯂꯤꯗꯅꯦ, ꯒꯕꯔꯅꯔꯅ ꯉꯥꯏꯔꯝꯂꯅꯤ." ꯖꯦꯀꯣꯕꯅ ꯉꯛꯅ, "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" ꯔꯥꯅꯤꯅ, "ꯋꯥꯁꯛ ꯂꯧꯕꯅꯦ." ꯖꯦꯀꯣꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ "ꯀꯔꯤ ꯋꯥꯁꯛ ꯂꯧꯕ?" ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯃꯥꯅ ꯃꯥꯕꯨ "ꯊꯣꯔꯛꯇꯕ ꯌꯥꯗꯦ, ꯏꯃꯔꯖꯦꯟꯁꯤꯅꯤ" ꯍꯥꯏꯔꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯒꯥꯔꯤꯗꯨ ꯇꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣ ꯌꯧꯔꯗꯨꯅ ꯏꯁꯀꯣꯔꯠ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯂꯛꯏ꯫ ꯒꯕꯔꯅꯔꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯀꯣꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯝꯃꯤ꯫ ꯄꯥꯎꯗ, ꯃꯦꯗꯤꯌꯥꯗ ꯑꯁꯨꯝꯅ ꯐꯣꯡꯅꯔꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯑꯥꯔ.ꯀꯦ. ꯔꯥꯖꯅ ꯕꯤ.ꯄꯤ. ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯃꯇꯪ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯆꯍꯤ ꯅꯧꯔꯤꯕ ꯖꯦꯀꯣꯕꯅ ꯁꯤꯑꯦꯝ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯋꯥꯁꯛ ꯂꯧꯔꯕꯁꯨ ꯖꯦꯀꯣꯕ ꯃꯁꯥ ꯃꯇꯣꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯂꯟꯗꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯤꯖꯤꯛꯁꯇ ꯃꯥꯁꯇꯔ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯤꯕ ꯄꯥꯈꯪꯅꯤ꯫ ꯃꯌꯨꯝꯗꯅ ꯀꯦ ꯃꯧꯅ ꯂꯩꯖꯕꯅꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯑꯦꯝ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ꯫ ꯇꯧꯕꯕꯨꯗꯤ ꯖꯦꯀꯣꯕ ꯁꯛꯂꯣꯟ ꯌꯥꯕ ꯅꯨꯄꯥꯅꯤ꯫ ꯃꯌꯨꯝꯗꯅ ꯁꯛꯂꯣꯟ ꯑꯃ, ꯃꯄꯥꯟꯗꯅ ꯁꯛꯂꯣꯟ ꯑꯃ ꯑꯣꯟꯕ ꯉꯝꯕ ꯃꯤꯁꯛꯅꯤ꯫ ꯃꯆꯥꯅ ꯑꯐ ꯐꯠꯇ ꯑꯔꯣꯜ ꯑꯊꯨꯞ ꯇꯧꯔꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯖꯦꯀꯣꯕꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕꯁꯤꯡꯗꯨ ꯃꯄꯥ ꯃꯃꯥꯅ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯈꯪꯂꯝꯂꯣꯏ ꯈꯟꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ, ꯒ꯭ꯌꯥꯟ ꯇꯥꯔꯕ, ꯁꯤꯡꯂꯕ ꯔꯥꯅꯤꯅꯗꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯦ ꯃꯄꯨꯔꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯄꯥꯕꯨꯡꯅ ꯁꯤꯑꯦꯝ ꯑꯣꯏꯖꯔꯕꯁꯨ ꯁꯪꯒꯗꯤ ꯖꯦꯀꯣꯕꯅ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯔꯥꯖꯅꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯖꯦꯀꯣꯕ ꯑꯐꯕ ꯑꯣꯔ ꯐꯠꯇꯕ ꯂꯣꯏꯅ ꯃꯅꯨꯡꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯏꯆꯝ ꯆꯝꯂꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯑꯐꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥꯅ ꯃꯥꯕꯨ ꯅꯦꯛꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯕꯨ ꯅꯦꯛꯂꯛꯄ ꯃꯇꯝꯗ ꯃꯔꯝ ꯁꯨꯛꯍꯪ ꯍꯪꯗꯅ ꯊꯕꯛꯇꯨꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯖꯦꯀꯣꯕꯅꯤ꯫ ꯑꯗꯨꯅ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯍꯥꯛ ꯊꯣꯏꯗꯣꯛꯇꯦ꯫ ꯃꯊꯧꯗꯨꯃꯛ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯁꯣꯜꯂꯕ ꯃꯕꯣꯛꯁꯤꯅ, "ꯏꯁꯨ ꯊꯣꯏꯕ." ꯖꯦꯀꯣꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯑꯩꯒꯥꯕꯣ, ꯅꯁꯨ ꯂꯥꯛꯑꯦ." ꯒꯣꯝꯇꯤꯗꯣ ꯃꯁꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯃꯕꯣꯛꯁꯤꯕꯨ ꯀꯣꯟꯖꯟꯕꯤ꯫ "ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯩꯒꯥꯕꯣ? ꯅꯁꯨ ꯂꯥꯛꯑꯦ." ꯒꯣꯝꯇꯤꯅ, "ꯅꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯕꯁꯦ ꯑꯩꯒꯥꯕꯣꯛ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯏꯁꯨꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕꯒ ꯑꯩꯒꯥꯕꯣꯛ ꯁꯤꯗꯧꯕ ꯄꯥꯝꯃꯨꯏꯅꯦ." ꯖꯦꯀꯣꯕꯅ, "ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯒꯥꯕꯣ, ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯌꯥꯈꯤꯔꯣꯏ꯫ ꯌꯥꯝ ꯋꯥꯠꯂꯤ, ꯑꯩ ꯂꯨꯍꯣꯡꯕꯒ ꯌꯥꯎꯈꯤꯗꯧꯅꯦ." ꯔꯥꯅꯤꯅ ꯇꯞꯅ, "ꯁꯅꯥ, ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯣ,
ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯌꯥꯝ ꯂꯩ ꯖꯦꯀꯣꯕꯅ ꯍꯣꯏ ꯃꯃꯥ ꯒꯣꯝꯇꯤꯅ ꯆꯣ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯖꯦꯀꯣꯕꯅ ꯍꯣꯏ ꯑꯒ꯭ꯌꯥꯕꯣ ꯖꯦꯀꯣꯕ ꯃꯥꯒꯤ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈꯤ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞꯇꯨ ꯄꯨꯊꯣꯛꯂꯒ ꯊꯛꯄ ꯍꯧꯔꯝꯃꯤ ꯆꯨꯔꯨꯞ ꯊꯛꯅ ꯊꯛꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒ ꯀꯣꯛ ꯃꯥꯟꯅꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯔꯣꯖꯔꯗ ꯀꯣꯜ ꯇꯧꯔꯛꯏ ꯔꯣꯖꯔꯅ ꯌꯨꯝ ꯌꯧꯔꯕꯣ ꯖꯦꯀꯣꯕꯅ ꯔꯣꯖꯔꯅ ꯀꯣꯟꯅ ꯂꯥꯛꯀꯦ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ ꯖꯦꯀꯣꯕꯅ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯤ ꯍꯧꯔꯁꯦ ꯔꯣꯖꯔꯅ ꯍꯣꯏꯅꯦ ꯖꯦꯀꯣꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯊꯤꯒꯠꯁꯦ ꯃꯤꯑꯣꯏꯁꯤꯡꯗꯨ ꯍꯦꯛ ꯈꯪꯕꯒ ꯍꯤꯡꯅꯕꯇ ꯊꯝꯂꯣꯏꯁꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯔꯣꯖꯔꯅ ꯅꯣꯏ ꯄꯥꯕꯨꯡ ꯇꯣꯟ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ